Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Med Department na Uttarakhand amasung awang nongpok rajyasinggi mafam ayambada ngasi amasung hayeng red alert laukthokre. Assam da hawjiksu ising ichawgi phibam khudong thiningai oiba mawongda hengalakli. Kunithoi suba India Russia Annual Summit yaunabagidamag Pradhan Mantri Narendra Modi numit inigi khongchata tha asigi Nepal da Russia da chatlagani amasung chatliba sahi lising ani kunmari kunmanga dagi hawduna class 3 amasung class 6 ki anuba laising phonglagani. Med Department na Uttarakhand amasung awang nongpok rajyasinggi mafam ayambada ngasi amasung hayeng red alert laukthokre. Lebak asigi awang nongpok thangba saruk Nongchu Bengal amasung Orissa da lakliba numit ini humni asida akanba nongchuraba yai. Med Department na makhatan hai lebak asigi awang nongchup amasung mayai thangba saruk singda chayol asida mayai oirap nong kanna churaba yai. Amoromda Meteorological Center Imphal na thadorokpa zerol amagi matung ina ngasi ayupong Nepal makai phawbada Imphal Airport at nongjugi sang millimeter 15.3 oike. Tamenglong jila dana millimeter 10.1 Bisnupur jila da millimeter 12 Chuchampur da nongjugi sang millimeter 13 Sandel da millimeter 3 Kangpopi da millimeter 19 amasung Ukhrul jila da nongjugi sang millimeter 9 oike. Assam da hawjiksu ising ichawgi phibam khudong thiningai oiba mawongde hengalakli ichaw asina mioi lakh 13 lom awaba mayok nahalli amasung lambi sing ichaw asina maram oiduna chathok chachinda akaiba piri mi kanba amasung tengpang pibagi thabak ichaw na soalaba mafam singda lepa leitana chathari Assamgi Rajyapal Gulab Chand Kataria Mukhya Mantri Himanta Biswa Sharma amasung Kendragi Mantri Sarbanand Sonowal na ichaw na soalaba mafam singda chatuna yengsinbaga loinana mafam adugi mioi singasu unaki. Makoina mari lenaba official singda awaba nanglaba mi singda mapung phana mateng pangnaba khanganki. Amoromda Kaziranga National Park ki ayamba saruk ising thumjin khibadagi mari lenaba official timna lamlakki sa sing saphagadaba mapam singda puthokpagi thabak kansille hawjuk phawgi lamlakki sa marphuni thoirom kanba ngangkhre. National Informatics Center NIC amasung Spices Board of India na Sikkim da Pak sana thariba ilaici na thonba yaba leina-sing Artificial Intelligence AI sizinaduna khangdok nabagi yana warol ama sahi tawnakre. Project asina AI gi mateng na ilaici manasing lokatuna pambi asidagi thorakpa yaba leina-sing nganna khangdok naba hotnaragani. Yana warol adu NIC gi Sanhita Bhattacharya amasung Spices Board ki member Dr. A.B. Ramasri anina Kolkata da sahi tawnakibani. Arunachal Pradesh ki Mukhyamantri Pema Khandu na hairi Rajya Sarkar asina Mission Olympic lising ani kunipal amasung Mission Olympic lising ani kunthani thoi kowa road map ama semle hairiba road map asina handaki nongna semliba sarkar asigi nimit chamani gi manungda loisinduna chatnaba hogani mana hairiba road map asina malenge khwaidagi chawba sana khonabagi event ama oiriba Olympics da saruk yaba ngamnaba afaba sana roising puthoknaba hotnabada mateng oiragani wafam asi ngarang tawangi gelwang sayang getso High Altitude Stadium da pangthokiba FIFA Standard Artificial Turf Football Ground sangabagi thorunda siri khanduna phongdokibani tabiriba pawase Akasbani Imphal dagini. Kunithoi suba India Russia Annual Summit yaunabagidamag Pradhan Mantri Narendra Modi numit ini ki khongchata tha asigi Nepal da Russia da chatlagani khongchat asida Sri Modi na Russia gi Rashtrapati Vladimir Putin ga leibak ani gi mari amasung saukhat thorang gi matang da khanagani khongchat asigi tungda Pradhan Mantri Australia da chatkani sahini phumathoi gi matung da leibak asigi Pradhan Mantri amana Australia da chatpa ahanba khongchat oiragani. Khongchat asida Sri Modi na Australia gi Rashtrapati Alexander Van der ga unagani amasung Australia gi Chancellor Karl Nemergaju wari sanagani Sri Modi amasung Australia gi Chancellor asina leibak ani asidagi saruk yagadawriba business lusing basinggasu unaduna wapong kaya khanagani khongchat asigi makha tarakpada Pradhan Mantri na Moscow amasung Vienna da leiba Bharat macha singgasu unagani. Paris Olympic da saruk yagadaba sanaroi singi Pradhan Mantri Narendra Modi ga ngarang New Delhi da unakre social media da thagatpa warol amada Sri Modi na hai sanaroi sing asina games asida ngamjabi thaduna hotnaduna leibak asigi mingchat purakani haina thajai.
Satliba sahi lising ani kunmari kunmangadagi hauduna class 3 amasung class 6 ki anoba larising phonglagani Shiksha Mantralayana hai larising asi phongbagi thabak aroiba tangkak yausilakle amasung class 3 amasung class 6 ki larik mapandi phangba hore lemhoriba larik nipan atuba matamda phangalagani kendagi Shiksha Mantri Dharmendra Pradhana ngarang National Council of Educational Research amasung Training NCRT na paikhatliba larik phongbagi thabak kupna yengsinbaga loinana NCRT ki secretary amasung director ga punna phaminaduna wafong kya su khanaki Shiksha Mantri Dharmendra Pradhan hai National Education Policy lising ani kun amasung National Curriculum Framework for School Education gi matung ina academic session lising ani kun madi kun manga dagi hauduna class 3 amasung class 6 ki oina puthokadabani anoba lising asi magun leba shiksha pinaba puthokpani amasung hanadagi mamal hanthana phanghallagani Uttar Pradesh ki Manipuri जिला की हाथरास लाई खुरुमदा मियाम नेसिनबगी थौदोक चेनबा मियोय तरु पुलिस ना फारबा मियोय सिंग अदुगी मनुंगदा नुपा मरी मसुंग नुपी अनि यावरी निंगसिंग बयाई था सिगी अनिदा थोकिबा लाई खुरुमदा मियाम नेसिनबगी थौदोकता नुपी सामगा तरानिथोय आंगांग तरे राउना पुन्ना मियोय सामा कुनाथोय लेखिदबनी Aligarh Range Inspector General of Police na hai ngarang phakiba miyoy taruk adu lai khurumagi thodok adu sinlang kiba miyoy singni maang na miyoy sing adu thodok adu thoklaba matungda chen kibadagi thodok adu da maru aina chenaba misak Prakash Madhukar phanaba pau piba ngamba miyoy da lupa lakh amagi reward lak thokrabani thodok adu ki matang da police na makhatana thijinbagi thabak chathari Amaronda Mukhyamantri Yogi Adityanath na khangalakpagi matung ina thodok asi kupna thijinnabagi damak miyoy ahumna saba Judicial Inquiry Commission ama semkre commission asingi luchingba Allahabad High Court ke retired Judge Justice Brescias Kumar Srivastava na oiri mahakaloina na IAS Hemanta Rao amasung retired IPS officer Bhavesh Kumar su yauri commission asi hatrasta athuba matamda chatuna thijinba horagani aduga thanigi manungda thodok aduga mari lenaba report ama sarkar da pikhatkani marak asida Uttar Pradesh ki hatrasta lai kurumbada miyam nesinabagi thogdokta laikidaba singi imung manungi miyoy singa Congress lusingba Rahul Gandhi ga ngasi Aligarh amasung Hathras da unakre Jharkhand da Hemanta Soren lusingba sarkar bu thajabagi vote launabagi akhanaba Vidhan Sabha gi mifam ama lakliba ningthokaba numita pangthoknaba sem sare warep asi ngarang pangthokiba Mukhyamantri Hemanta Soren lusingba Mantri Mandal gi mifam abada lepnakibani Mukhyamantri Hemanta Soren wasak laudingegi mamangda Rajyapal CP Radhakrishnan da MLA Nifu Marina Mahapu Sawali haibagi cherol ama pisin kibasu laikhrabani Mantri Singh wasak laubagi thauram thajabagi vote launaraba matungda pangthoklaba yai Jammu da akanba landslide na maram oiraga Poonch jila gi Poonch National Highway lambi thingjinkre lambi asi hanagum phaunanaba sarkar na hoje akanba thabak paikhatli amarom da Ladakh ki leda ngasi ayuk yuhar hakre yuhar adu Richter scale da 3.3 yauki yuhar aduna maram oidna asopan amadi amang ata thopagi paw leite Seat Chatuk Yangkai leba United Kingdom gi Parliament Mikhal vote masing thibada hojik haki mamang phawda phangba pawda Labour Party na Seat Sani da mangjil thari Rishi Sunak ki Conservative Party na Seat Kunthani toy mangjil thaduna satli Labour Party gi luchingba Keir Starmer na hai Mikhal gi poll lak tholaba matungda lebak asida awanba ma oba phanglagani Wimbledon tennis ta Bharat ki Yuki Bhamri amasung mahaki mapang France ki Albano Olivetti na Kazakhstan ki Alexander Bublik amasung Alexander Hevchekyanbu straight set taruk mari da maithiba piduna men's doubles ki ani suba round changkre amaron da Bharat ki Sriram Balaji amasung mahaki mapang Great Britain gi Luke Johnson Croatia gi McDavid amasung El Salvador gi Marcelo gi Makutta mari taruk tareta ahanba round da maithi hore aroibada maruiba paw amo Met Department na Uttarakhand amasung awang nongpok raja singi mapam ayamada ngasi amasung hayeng red alert laukthokre Assam da hojik su ising isawi pibang khodong thingai oiba mawngde hengalakli kunithoi suba India Russia annual summit yaungna bagidamok Pradhan Mantri Narendra Modi numin inigi khongchat ta tha sigi Nepal da Russia da satlagani amasung satliba sahi lising ani kunmadi kunmanga dagi hoduna class 3 amasung class 6 ki anoba lai lising phonglagani pauloi jare